ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯀꯟꯅ ꯑꯣꯏꯔꯛꯂꯤꯕ ꯄꯤ ꯅꯥꯝꯖꯣꯛꯅꯨꯡ ꯍꯥꯏ ꯁ꯭ꯀꯨꯜ ꯁꯣꯃꯨꯡ ꯍꯥꯏꯔꯤꯕ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ 31 ꯁ꯭ꯇꯨꯗꯦꯟꯠꯁ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯅꯪꯍꯧꯗꯦ, ꯑꯦꯗꯃꯤꯠ ꯀꯥꯔꯗ ꯐꯪꯗꯦ, ꯕꯣꯁꯦꯝꯒꯤ ꯁꯥꯏꯠꯇꯒꯤ ꯑꯦꯗꯃꯤꯠ ꯀꯥꯔꯗ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕ ꯀꯟꯅ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯊꯝꯖꯒꯦ꯫ ꯑꯩꯈꯣꯏꯒꯤ ꯕꯣꯁꯦꯝꯒꯤ HSLC ꯑꯦꯛꯖꯥꯝ ꯊꯥꯕ ꯍꯥꯏꯕꯁꯤ 2 yearsꯀꯤ ꯂꯣꯡ ꯄ꯭ꯔꯣꯁꯦꯁꯅꯤ ꯃꯥꯒꯤ ꯑꯦꯀꯥꯗꯃꯤꯛ ꯀꯦꯔꯤꯌꯔꯗ꯫ ꯀ꯭ꯂꯥꯁ 9 ꯇꯝꯕ ꯃꯇꯝꯗ ꯑꯍꯥꯟꯕ ꯀ꯭ꯂꯥꯁ 9 ꯀꯥꯕꯒ ꯀ꯭ꯂꯥꯁ 8 ꯄꯥꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯀ꯭ꯂꯥꯁ 9 ꯀꯥꯕꯒ ꯑꯩꯈꯣꯏ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯍꯥꯏꯕ ꯄ꯭ꯔꯣꯁꯦꯁ ꯑꯃ ꯂꯩ꯫ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟꯁꯦ 2000 ꯍꯧꯖꯤꯛ 25ꯀꯤ ꯄꯔꯤꯈꯥ ꯊꯥꯒꯦ ꯍꯥꯏꯇꯥꯔꯗꯤ 2023ꯗ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ ꯑꯃ ꯕꯣꯔꯗꯇ ꯔꯦꯖꯤꯁꯇꯔ ꯇꯧꯒꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯅꯝꯕꯔ ꯑꯝꯇ ꯕꯣꯔꯗꯇ ꯂꯩꯖꯗꯦ꯫ 23ꯗ ꯀ꯭ꯂꯥꯁ 9 ꯃꯥꯁꯦ ꯄ꯭ꯔꯃꯣꯁꯟ ꯑꯦꯛꯖꯥꯝ ꯄ꯭ꯔꯃꯣꯠ ꯇꯧꯔꯦ ꯀ꯭ꯂꯥꯁ 10ꯗ꯫ ꯗꯦꯟ 2024ꯗ ꯏꯟꯔꯣꯜꯃꯦꯟ ꯅꯝꯕꯔ ꯍꯥꯏꯕ ꯑꯃ ꯂꯩ ꯀ꯭ꯂꯥꯁ 10ꯒꯤ, ꯑꯗꯨꯁꯨ ꯑꯝꯇ ꯂꯩꯇꯦ 9 ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯇꯧꯍꯧꯗ꯭ꯔꯕꯅꯤꯅ꯫ 24 ꯔꯦꯖꯤꯁꯇ꯭ꯔꯦꯁꯟ ꯏꯟꯔꯣꯜꯃꯦꯟ ꯇꯧꯔꯕ ꯃꯇꯨꯡꯗ 1 year ꯆꯍꯤ ꯇꯝꯃꯕ ꯃꯇꯨꯡꯗ ꯐꯥꯏꯅꯦꯜ ꯃꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯦꯅꯨꯋꯦꯜ ꯑꯦꯛꯖꯥꯝ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯣꯏꯒꯤ ꯏꯟꯇꯔꯅꯦꯜ ꯑꯦꯁꯦꯁꯃꯦꯟ ꯃꯥꯔꯛ 20 ꯍꯥꯏꯕ ꯑꯃ ꯂꯩ ꯁ꯭ꯀꯨꯜꯅ ꯊꯥꯒꯠꯂꯛꯀꯗꯕ, ꯑꯗꯨꯁꯨ ꯑꯩꯈꯣꯏꯗ ꯔꯦꯀꯣꯔꯗ ꯂꯩꯕ ꯅꯠꯇꯦ ꯑꯝꯇ꯫ ꯑꯗꯨꯕꯨ ꯍꯌꯦꯡ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯄꯔꯤꯈꯥ ꯍꯧꯅꯕ ꯑꯩꯈꯣꯏ ꯀꯟꯅ ꯑꯍꯤꯡ ꯇꯨꯝꯗꯕꯤ ꯕꯣꯔꯗꯀꯤ ꯁ꯭ꯇꯥꯐ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯗ꯭ꯔꯤ꯫ ꯊꯦꯡꯕꯐꯥꯎꯗ ꯑꯩꯈꯣꯏ ꯁꯨꯖꯔꯤꯕꯁꯤ ꯁꯥꯇ꯭ꯔ ꯃꯌꯥꯝꯁꯤꯒꯤ ꯀꯗꯥꯏꯗ ꯁꯣꯏꯒꯗꯒꯦ ꯈꯣꯠꯀꯗꯒꯦ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯖꯔꯤꯕꯅꯤ꯫ ꯑꯗꯣ ꯉꯔꯥꯡ ꯈꯛꯇꯪ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯂꯥꯛꯑꯒ 31 ꯁ꯭ꯇꯨꯗꯦꯟꯠꯁ ꯊꯥꯕ ꯌꯥꯍꯟꯕꯤꯌꯨꯅ ꯉꯔꯥꯡ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯄꯨꯔ ꯂꯥꯛꯏ꯫ ꯑꯩ ꯏꯁꯥꯃꯛ ꯊꯦꯡꯅꯖꯩ ꯁ꯭ꯀꯨꯜꯒꯤ ꯑꯣꯊꯣꯔꯤꯇꯤꯒ, ꯑꯗꯣ ꯑꯣꯊꯣꯔꯤꯇꯤꯗ ꯆꯞ ꯆꯥꯕ ꯔꯤꯖꯟ ꯑꯩ ꯄꯤꯖꯈ꯭ꯔꯕꯅꯤ ꯃꯣꯏꯒꯤ ꯁ꯭ꯀꯨꯜ ꯑꯣꯊꯣꯔꯤꯇꯤꯗ꯫ 2 yearsꯀꯤ ꯄ꯭ꯔꯣꯁꯦꯁꯇꯣ ꯅꯣꯡꯃꯗ ꯀꯃꯥꯏꯅ ꯂꯣꯏꯁꯤꯟꯗꯣꯏꯅꯣ? ꯑꯩꯈꯣꯏꯗꯤ ꯑꯜꯔꯦꯗꯤ ꯄ꯭ꯔꯤꯄꯦꯌꯔ ꯇꯧꯔꯒ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯇ ꯂꯣꯏꯅꯃꯛ ꯀꯟꯐꯤꯗꯦꯟꯁꯤꯌꯦꯜ ꯃꯥꯒꯤ ꯆꯪꯒꯗꯕ ꯕꯥꯔ ꯀꯣꯗ ꯑꯦꯚ꯭ꯔꯤꯊꯤꯡ ꯑꯦꯛꯖꯥꯝ ꯃꯦꯇꯔꯤꯌꯦꯜ ꯑꯩꯈꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯌꯥꯎꯅ ꯑꯩꯈꯣꯏ ꯗꯤꯄꯣꯖꯤꯠ ꯂꯣꯏ ꯇꯧꯔ ꯊꯝꯈ꯭ꯔꯦ꯫ ꯃꯗꯨ ꯀꯔꯝꯍꯥꯏꯅ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯦꯅꯦꯖ ꯇꯧꯗꯣꯏꯅꯣ? 2 yearsꯀꯤ ꯗꯇꯥ ꯃꯌꯥꯝꯗꯣ 1 yearꯗ ꯂꯣꯏꯁꯤꯟꯕꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯗꯣꯡꯆꯥꯗꯕ ꯃꯌꯥꯝ ꯑꯃ ꯂꯩ, ꯑꯗꯨꯒ ꯇꯧꯕꯁꯨ ꯌꯥꯗꯕ ꯄꯣꯠ ꯑꯃꯅꯤ, ꯄ꯭ꯔꯣꯁꯦꯁ ꯑꯃꯅꯤ꯫ ꯑꯗꯨꯅ ꯕꯣꯁꯦꯝꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯑꯁꯣꯏꯕ ꯀꯔꯤꯝꯇ ꯂꯩꯖꯗꯦ꯫ ꯁ꯭ꯀꯨꯜ ꯑꯣꯊꯣꯔꯤꯇꯤꯅ ꯃꯇꯝ ꯆꯥꯅ ꯊꯕꯛ ꯂꯧꯈꯠꯄꯤꯗꯕꯗꯒꯤ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯀꯦꯔꯤꯌꯔ ꯃꯥꯡꯕꯅꯤ꯫ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯀꯦꯔꯤꯌꯔ ꯃꯥꯡꯕꯒꯤꯗꯃꯛꯇꯗꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯖꯩ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯕꯣꯁꯦꯝꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯃꯇꯥꯡ ꯆꯥꯅ ꯂꯧꯈꯠꯄꯅꯤꯅ ꯁ꯭ꯀꯨꯜ ꯑꯣꯊꯣꯔꯤꯇꯤꯒꯤ ꯂꯥꯞꯁ ꯂꯩꯈꯤꯕꯗꯒꯤ ꯁꯤꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯄꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯃꯤꯌꯥꯝ ꯃꯥꯡꯗ ꯁꯦꯡꯗꯣꯛꯆꯔꯤ꯫